ꯏꯄꯦꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯅ ꯑꯗꯣꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯩꯉꯥꯛꯂꯣꯟꯗ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯁꯦꯟꯖꯥ ꯊꯨꯝꯖꯥꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯤꯁꯥꯡꯁꯤꯠꯅ ꯆꯠꯊꯔꯛꯂꯤ꯫ ꯂꯩꯉꯥꯛꯄ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯁꯦꯟꯖꯥ ꯊꯨꯝꯖꯥꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯏꯀꯥꯏꯕ ꯄꯣꯛꯄꯒꯤ ꯃꯍꯨꯠꯇ ꯑꯔꯦꯝꯕ ꯑꯃꯗꯤ ꯇꯧꯕ ꯉꯝꯕꯅꯤ ꯍꯥꯏꯅ ꯄꯣꯡꯊꯣꯛ ꯆꯥꯎꯊꯣꯛꯄꯒꯤ ꯀꯜꯆꯔ ꯂꯤꯁꯥꯡꯁꯤꯠꯅ ꯆꯠꯊꯔꯛꯈꯤꯕꯗꯒꯤ ꯂꯝꯗꯝ ꯑꯁꯤ ꯂꯥꯏꯔꯕ ꯃꯤꯆꯪ ꯁꯪꯒ ꯂꯩꯖꯗꯕ ꯃꯤꯌꯥꯝꯁꯤꯡꯗꯤ ꯍꯤꯡꯅ ꯑꯁꯤꯕ ꯃꯤꯑꯣꯏꯕꯒꯤ ꯊꯥꯛꯇ ꯍꯤꯡꯕꯒꯤ ꯋꯥꯊꯣꯛ ꯑꯣꯏꯔꯛꯂꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯗꯝ ꯑꯁꯤ ꯆꯥꯎꯈꯠꯄꯒꯤ ꯃꯥꯏꯀꯩꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯍꯟꯕ ꯉꯝꯗꯕꯗꯒꯤ ꯍꯤꯛꯊꯔꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯅ ꯂꯩꯔꯛꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯂꯤꯁꯥꯡꯁꯤꯠꯅ ꯁꯦꯟꯖꯥ ꯊꯨꯝꯖꯥꯕꯨ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯂꯩꯔꯛꯈꯤꯕ ꯑꯗꯨ BJPꯒꯤ ꯑꯍꯥꯟꯕ ꯑꯃꯁꯨꯡ ꯑꯅꯤꯁꯨꯕ ꯂꯩꯉꯥꯛ ꯂꯩꯔꯛꯈꯤꯕꯗꯒꯤ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯊꯤꯡꯅꯕ ꯑꯦꯟꯇꯤ ꯀꯔꯞꯁꯟ ꯁꯦꯜ ꯂꯤꯡꯈꯠꯈꯤꯕꯗꯒꯤ ꯀꯔꯞꯁꯟꯒꯤ ꯆꯥꯡ ꯈꯔ ꯃꯈꯩ ꯍꯟꯊꯔꯛꯄꯒꯤ ꯃꯃꯤ ꯇꯥꯔꯛꯈꯤꯕ ꯑꯁꯤꯃꯛꯇꯤ ꯃꯤꯌꯥꯝꯒꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯑꯐꯣꯡꯕ ꯀꯔꯞꯁꯟ ꯎꯔꯛꯇꯕ ꯑꯃꯗꯤ ꯆꯥꯡ ꯍꯟꯊꯔꯛꯂꯕꯁꯨ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯃꯄꯨꯡ ꯐꯥꯅ ꯂꯥꯛꯁꯤꯜꯂꯦ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯃꯛꯇꯤ ꯌꯥꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯂꯩꯉꯥꯛꯅ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯂꯩꯇꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯍꯟꯅꯕꯒꯤ ꯃꯥꯏꯀꯩꯗ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯂꯛꯈꯤꯕ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯑꯄꯦꯟꯕ ꯅꯨꯡꯉꯥꯏꯕ ꯄꯣꯛꯅꯗꯕꯁꯨ ꯅꯠꯇꯦ꯫ ꯁ꯭ꯇꯦꯠꯇ ꯊꯕꯛ ꯂꯧꯅꯕ ꯄꯥꯡꯊꯣꯛꯈꯤꯕ ꯔꯤꯀ꯭ꯔꯨꯠꯃꯦꯟ ꯔꯦꯂꯤꯁꯤꯡꯒꯤ ꯐꯜ ꯃꯇꯝ ꯁꯥꯡꯅ ꯍꯥꯏꯗꯣꯛꯇꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯛꯈꯤꯕ DPCꯁꯤꯡꯒꯤ ꯐꯜ ꯃꯊꯪ ꯍꯥꯏꯗꯣꯔꯛꯄ ꯑꯃꯗꯤ ꯅꯧꯅ ꯄꯥꯡꯊꯣꯛꯄ DPCꯁꯤꯡꯒꯤ ꯐꯜ ꯍꯥꯏꯗꯣꯔꯛꯄ ꯃꯇꯝꯗ ꯃꯥꯏ ꯄꯥꯛꯂꯛꯈꯤꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯋꯥꯅꯣꯝ ꯇꯨꯅꯣꯝꯕ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯥꯏ ꯄꯥꯛꯂꯛꯈꯤꯕꯗ ꯂꯩꯉꯥꯛꯀꯤ ꯊꯧꯁꯤꯜꯗ ꯑꯄꯦꯟꯕ ꯑꯃꯗꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯅꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯈꯤꯕ ꯑꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤ ꯃꯃꯥꯡꯗ ꯂꯩꯈꯤꯕ ꯂꯩꯉꯥꯛꯀꯤ ꯃꯇꯝꯁꯤꯡꯗꯒꯤ ꯆꯠꯊꯔꯛꯈꯤꯕ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯑꯃꯁꯨꯡ ꯑꯆꯥꯟ ꯃꯤꯔꯥꯟ ꯅꯥꯏꯕ ꯆꯥꯡꯗꯒꯤ ꯍꯟꯊꯔꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯑꯃꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯂꯧꯕ ꯌꯥꯏ꯫ ꯂꯣꯏꯅꯅ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯇꯝꯄꯥꯛ ꯂꯝꯗ ꯄꯔꯝ ꯂꯥꯟꯅ ꯁ꯭ꯇꯦꯠ ꯂꯦꯟ ꯈꯣꯞꯆꯤꯟꯕ, ꯆꯤꯡꯗ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯠ ꯑꯦꯔꯤꯌꯥ ꯈꯣꯞꯆꯤꯟꯕꯅꯆꯤꯡꯕ ꯇꯛꯊꯣꯛꯄ ꯑꯃꯗꯤ ꯂꯩꯉꯥꯛꯀꯤ ꯂꯝꯇꯨꯒ ꯃꯔꯤ ꯂꯩꯅꯕ ꯂꯣꯏꯁꯪꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯂꯝ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯄꯇꯥ ꯄꯤꯕ, ꯃꯦꯞ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯗꯨꯅ ꯂꯥꯟ ꯌꯦꯛꯄꯅꯆꯤꯡꯕ ꯇꯧꯕꯗ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯑꯔꯥꯟꯕ ꯇꯧꯔꯝꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ MCS, ADC, ꯃꯟꯗꯜꯅꯆꯤꯡꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯇꯨꯅ ꯊꯕꯛꯇꯒꯤ ꯁꯁꯄꯦꯟ ꯇꯧꯕ ꯑꯃꯁꯨꯡ ꯀꯩꯁꯨꯝꯁꯪꯗ ꯊꯝꯕꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤꯃꯛꯁꯨ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗ ꯑꯆꯧꯕ ꯄꯔꯝ ꯆꯠꯄꯒꯤ ꯈꯨꯗꯝꯅꯤ꯫ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯃꯥꯡꯗ ꯁꯦꯟꯖꯥ ꯊꯨꯝꯖꯥꯗ ꯆꯦꯟꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯃꯊꯛꯇꯁꯨ ꯑꯦꯛꯁꯟ ꯂꯧꯈꯠꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯅꯩꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯗꯤ ꯂꯩꯉꯥꯛꯅ ꯂꯝꯗꯝ ꯑꯁꯤ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯂꯩꯇꯕ, ꯗ꯭ꯔꯒ ꯐ꯭ꯔꯤ ꯑꯣꯏꯕ, ꯃꯤꯆꯪ ꯃꯤꯈꯥꯏ, ꯑꯆꯥꯟ ꯃꯤꯔꯥꯟ ꯅꯥꯏꯗꯕ, ꯆꯥꯎꯈꯠꯄ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯍꯟꯅꯕꯒꯤ ꯃꯥꯏꯀꯩꯗ ꯈꯣꯡ ꯊꯥꯡꯂꯛꯂꯤꯕ ꯑꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯃꯥꯏ ꯄꯥꯛꯄ ꯉꯝꯒꯗꯒꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯊꯧꯔꯥꯡ ꯑꯁꯤ ꯃꯥꯏ ꯄꯥꯛꯍꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ MLA, ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯑꯣꯐꯤꯁꯥꯔꯁꯤꯡꯒꯤ ꯃꯐꯝꯗ ꯁꯤꯟꯁꯤꯌꯔꯤꯇꯤ, ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯁꯤ, ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤ ꯂꯩꯕꯒ ꯂꯣꯏꯅꯅ ꯐꯦꯚꯣꯔꯥꯏꯇꯤꯖꯝ, ꯅꯦꯄꯣꯇꯤꯖꯝ ꯂꯩꯇꯕ ꯃꯇꯝꯗ ꯑꯣꯏꯊꯣꯛꯄ ꯉꯝꯒꯅꯤ ꯊꯥꯖꯩ꯫ ꯂꯩꯉꯥꯛꯅ ꯍꯧꯖꯤꯛ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗꯒꯤ ꯍꯟꯗꯣꯛꯄ ꯇꯧꯗꯅ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯃꯥꯏꯀꯩꯗ ꯑꯥꯏꯔꯟ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯃꯒ ꯂꯣꯏꯅꯅ ꯆꯪꯁꯤꯜꯂꯛꯂꯕꯗꯤ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯂꯩꯉꯥꯛ ꯑꯣꯏꯍꯟꯕ ꯉꯝꯒꯅꯤ ꯊꯥꯖꯩ꯫ ꯑꯆꯨꯝꯕ ꯄꯥꯝꯕ ꯂꯨꯆꯤꯡꯕ ꯑꯃꯗꯤ ꯃꯤꯑꯣꯏꯕꯁꯤꯡꯅ ꯄꯥꯝꯂꯤꯕ ꯄꯥꯟꯗꯝ ꯑꯗꯨ ꯌꯧꯅꯕ ꯆꯪꯁꯤꯟꯕꯗ ꯑꯈꯥꯡ ꯀꯟꯕ, ꯅꯣꯂꯨꯛꯄ ꯑꯃꯗꯤ ꯊꯥꯖꯕ ꯃꯥꯡꯍꯟꯗꯕ ꯃꯊꯧ ꯇꯥꯏ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯍꯥꯟꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯑꯖꯣꯏ ꯀꯨꯃꯥꯔ ꯇꯥꯂꯥꯕꯨ ꯃꯅꯤꯄꯨꯔꯒꯤ ꯑꯅꯧꯕ ꯒꯚꯔꯅꯔ ꯑꯣꯏꯅ ꯍꯥꯞꯈ꯭ꯔꯦ꯫ ꯑꯅꯧꯕ ꯒꯚꯔꯅꯔ ꯍꯥꯞꯈꯤꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯍꯧꯈꯤꯕ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 24ꯗ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯆꯦꯔꯣꯜ ꯑꯃꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯑꯅꯧꯕ ꯒꯚꯔꯅꯔ ꯕꯂꯥꯅ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡ ꯂꯩꯔꯛꯈꯤꯕꯒꯤ ꯃꯔꯛꯇ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯖꯨꯂꯥꯏ 31ꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯣꯏꯅ ꯊꯕꯛ ꯑꯍꯦꯟꯕ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕ ꯑꯁꯥꯝꯒꯤ ꯒꯚꯔꯅꯔ ꯂꯛꯁꯃꯟ ꯄ꯭ꯔꯁꯥꯗ ꯑꯆꯥꯔꯌꯥꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒꯅꯤ꯫ ꯊꯥ 5ꯔꯣꯝ ꯑꯇꯣꯞꯄ ꯁ꯭ꯇꯦꯠ ꯑꯃꯒꯤ ꯒꯚꯔꯅꯔꯅ ꯆꯥꯔꯖ ꯄꯨꯔꯗꯨꯅ ꯂꯥꯛꯂꯕ ꯃꯅꯤꯄꯨꯔ ꯒꯚꯔꯅꯔ ꯑꯃ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯍꯥꯞꯂꯛꯈꯤꯕ ꯑꯁꯤꯃꯗꯤ ꯅꯨꯡꯉꯥꯏꯕ ꯑꯃꯅꯤ꯫ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯂꯧꯔꯛꯄ ꯈꯣꯡꯊꯥꯡ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯅꯧꯕ ꯄꯣꯂꯤꯇꯤꯀꯦꯜ ꯗꯤꯕꯦꯂꯞꯃꯦꯟ ꯑꯃꯅꯤ ꯍꯥꯏꯕꯁꯨ ꯌꯥꯏ꯫ ꯁꯦꯟꯇꯔꯅ ꯃꯅꯤꯄꯨꯔꯗ ꯅꯧꯅ ꯒꯚꯔꯅꯔ ꯑꯣꯏꯅ ꯊꯥꯔꯛꯂꯤꯕ ꯑꯖꯣꯏ ꯀꯨꯃꯥꯔ ꯇꯥꯂꯥꯕꯨ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀ ꯌꯥꯝꯅ ꯅꯛꯅꯕꯇ ꯅꯠꯇꯅ ꯁꯦꯟꯇꯔꯗ ꯗꯥꯌꯤꯇ꯭ꯌ ꯆꯥꯎꯅ ꯑꯃꯗꯤ ꯃꯇꯝ ꯁꯥꯡꯅ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯝꯂꯕ ꯃꯤꯁꯛꯅꯤ꯫ ꯃꯍꯥꯛꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯊꯧ ꯄꯨꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯇꯝ ꯂꯣꯏꯈ꯭ꯔꯕꯁꯨ ꯁꯦꯟꯇꯔꯅ 4ꯔꯛ ꯍꯟꯅ ꯃꯍꯥꯛꯀꯤ ꯃꯇꯝ ꯑꯗꯨ ꯁꯥꯡꯗꯣꯛꯇꯨꯅ ꯏꯪ ꯀꯨꯝꯖꯥ ꯁꯣꯛ 2019ꯒꯤ ꯖꯨꯂꯥꯏ ꯇꯥꯡ 22ꯗꯒꯤ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯑꯥꯒꯁꯠ ꯇꯥꯡ 22 ꯐꯥꯎꯕ ꯄꯨꯟꯅ ꯆꯍꯤ 5ꯔꯣꯝ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯄꯨꯍꯜꯂꯛꯈ꯭ꯔꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯏꯪ ꯀꯨꯝꯖꯥ ꯁꯣꯛ 1998ꯗꯒꯤ ꯂꯩꯔꯛꯂꯕ ꯌꯨꯅꯤꯌꯟ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯐꯝ ꯑꯁꯤ ꯆꯍꯤ 5 ꯄꯥꯏꯔꯛꯂꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯖꯣꯏ ꯀꯨꯃꯥꯔ ꯕꯂꯥꯁꯨ ꯑꯅꯤꯁꯨꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯄꯔꯤꯡ ꯑꯁꯤ ꯌꯦꯡꯂꯨꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯅꯧꯅ ꯒꯚꯔꯅꯔ ꯑꯣꯏꯅ ꯁꯦꯟꯇꯔꯅ ꯍꯥꯞꯄꯛꯈ꯭ꯔꯕ ꯑꯖꯣꯏ ꯀꯨꯃꯥꯔ ꯕꯂꯥ ꯑꯁꯤ ꯍꯧꯖꯤꯛ ꯁꯦꯟꯇꯔꯗ ꯄꯥꯜꯂꯤꯕ ꯁ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯌꯥꯝꯅ ꯅꯛꯅꯕ ꯑꯃꯗꯤ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯑꯆꯧꯕ ꯗꯥꯌꯤꯇ꯭ꯌ ꯂꯧꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯍꯟꯗꯨꯅ ꯂꯥꯛꯏ ꯍꯥꯏꯕꯁꯤꯃꯗꯤ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯈꯪꯅꯔꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯑꯅꯧꯕ ꯒꯚꯔꯅꯔ ꯑꯖꯣꯏ ꯀꯨꯃꯥꯔ ꯕꯂꯥ ꯑꯁꯤ ꯍꯧꯖꯤꯛ ꯌꯨꯅꯤꯌꯟ ꯅꯦꯁꯟ ꯑꯁꯤꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ
ꯁ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅꯁꯨ ꯌꯥꯝꯅ ꯊꯥꯖꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯕꯁꯨ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯖꯣꯏ ꯀꯨꯃꯥꯔ ꯚꯥꯂꯥꯕꯨ ꯗꯤꯜꯂꯤꯅ ꯃꯅꯤꯄꯨꯔꯗ ꯒꯚꯔꯅꯔ ꯑꯣꯏꯅ ꯊꯥꯔꯛꯈꯤꯕ ꯑꯁꯤ ꯏꯁꯝ ꯁꯝꯅ ꯗꯤꯜꯂꯤꯅ ꯃꯈꯣꯏꯒꯤ ꯈꯨꯠꯆꯥꯕꯤ ꯑꯃ ꯊꯥꯔꯛꯄꯅꯤ ꯍꯥꯏꯕꯗꯁꯨ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯩ ꯆꯥꯛꯂꯤꯕ ꯁ꯭ꯇꯦꯠ ꯑꯃꯅꯤ꯫ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯐꯥꯎꯕ ꯋꯥꯔꯣꯏꯁꯤꯟꯒꯤ ꯂꯝꯕꯤꯗ ꯂꯥꯛꯇ꯭ꯔꯤꯕꯅꯤ꯫ ꯃꯤꯠꯌꯦꯡ ꯑꯁꯣꯝꯗꯒꯤ ꯌꯦꯡꯂꯨꯔꯒꯗꯤ ꯗꯤꯜꯂꯤꯅ ꯃꯈꯣꯏꯅ ꯌꯥꯝꯅ ꯊꯥꯖꯅ ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯆꯍꯤ 5 ꯌꯨꯅꯤꯌꯟ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯊꯧ ꯄꯨꯍꯜꯂꯝꯕ ꯑꯖꯣꯏ ꯀꯨꯃꯥꯔ ꯚꯥꯂꯥꯕꯨꯁꯨ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯒꯚꯔꯅꯔ ꯑꯣꯏꯅ ꯑꯦꯄꯣꯏꯟꯠ ꯇꯧꯔꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯀꯨꯞꯅ ꯈꯟꯅꯔꯒ ꯇꯧꯔꯛꯄꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯍꯥꯏꯕꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯈꯜꯂꯝꯕ DGP ꯑꯃꯁꯨꯡ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡꯒꯤ ꯊꯕꯛ ꯄꯨꯝꯕꯁꯨ ꯁꯦꯟꯇꯔꯅ ꯄꯥꯏꯁꯤꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯝꯕ ꯕꯤꯅꯤꯠ ꯖꯣꯁꯤꯁꯨ ꯍꯧꯖꯤꯛ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯍꯥꯌꯔ ꯏꯖꯨꯀꯦꯁꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯅꯧꯅ ꯄꯣꯁꯇꯤꯡ ꯄꯤꯈ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯅꯤꯄꯨꯔꯗ ꯑꯅꯧꯕ ꯒꯚꯔꯅꯔ ꯑꯃ ꯑꯣꯏꯅ ꯑꯖꯣꯏ ꯀꯨꯃꯥꯔ ꯚꯥꯂꯥ ꯂꯥꯛꯄꯒ ꯏꯔꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯅꯧꯕ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯁꯨ ꯂꯥꯛꯂꯛꯀꯅꯤ ꯊꯥꯖꯩ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯅꯧꯕ ꯒꯚꯔꯅꯔ ꯑꯃꯁꯨꯡ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯃꯈꯣꯏ ꯑꯅꯤꯅ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛꯁꯤꯡ ꯃꯇꯧ ꯀꯔꯝꯅ ꯍꯦꯟꯗꯜ ꯇꯧꯒꯗꯧꯔꯤꯕꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯌꯦꯡꯃꯤꯟꯅꯕ ꯇꯥꯕꯅꯤ꯫ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯊꯥ 17 ꯃꯄꯨꯡ ꯐꯥꯈ꯭ꯔꯕꯅꯤ꯫ ꯁꯥꯡꯂꯕ ꯊꯥ 17 ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯀꯨꯀꯤ ꯑꯃꯁꯨꯡ ꯃꯩꯇꯩꯒꯤ ꯃꯥꯏꯀꯩꯁꯤꯡꯗ ꯃꯤꯑꯣꯏ 200 ꯔꯣꯝꯒꯤ ꯃꯊꯛꯇ ꯁꯤꯍꯟꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟꯒꯤ ꯃꯃꯤ ꯑꯃꯠꯇ ꯎꯕ ꯂꯩꯇ꯭ꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯔꯛ ꯑꯁꯤꯗ ꯁꯦꯟꯇꯔꯅ ꯃꯅꯤꯄꯨꯔꯒꯤ ꯑꯅꯧꯕ ꯒꯚꯔꯅꯔ ꯑꯃ ꯑꯣꯏꯅ ꯍꯥꯟꯅꯒꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯖꯣꯏ ꯀꯨꯃꯥꯔ ꯚꯥꯂꯥ ꯍꯥꯞꯂꯛꯄ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯝꯕ ꯕꯤꯅꯤꯠ ꯖꯣꯁꯤꯕꯨꯁꯨ ꯗꯤꯜꯂꯤꯗ ꯄꯨꯈ꯭ꯔꯒ ꯑꯇꯣꯞꯄ ꯑꯅꯧꯕ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃ ꯍꯥꯞꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯂꯤꯕ ꯑꯁꯤꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯃꯥꯏꯀꯩꯗ ꯑꯃꯗ ꯄꯨꯔꯛꯅꯕ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯨ ꯊꯣꯛꯂꯤ꯫ ꯑꯗꯨꯒ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛꯁꯤꯡ ꯑꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅꯁꯨ ꯂꯣꯏꯁꯤꯟꯍꯟꯗꯨꯅ ꯁꯥꯟꯇꯤꯗ ꯍꯟꯖꯤꯜꯂꯛꯄꯗꯤ ꯄꯥꯝꯂꯕꯅꯤ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯁꯤꯡ ꯑꯁꯤꯗ ꯑꯅꯧꯕ ꯒꯚꯔꯅꯔ ꯑꯃꯁꯨꯡ ꯂꯥꯛꯀꯗꯧꯔꯤꯕ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡꯕꯨꯁꯨ ꯄꯨꯛꯅꯤꯡ ꯆꯪꯕꯤꯔꯒ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯊꯥꯖꯕꯅꯤ꯫ ꯃꯤꯌꯥꯝꯒꯤꯗꯃꯛ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯍꯣꯠꯅꯖꯔꯤꯕ ꯏꯄꯥꯛ ꯇꯤꯚꯤ ꯅ꯭ꯌꯨꯁ ꯍꯥꯏꯕ ꯅ꯭ꯌꯨꯁ ꯅꯦꯠꯋꯥꯔꯛꯀꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃꯗꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯤꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯐꯣꯂꯣ ꯇꯧꯕꯤꯗꯨꯅ ꯇꯨꯡ ꯀꯣꯏꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯅꯅꯕ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯖꯔꯤ꯫